ꯌꯦꯡꯕꯤꯔꯤꯕ ꯕꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯁꯦ ꯊꯥꯡꯖꯤꯡ ꯌꯥꯝ ꯉꯟꯅ ꯊꯥꯔꯒ ꯄ꯭ꯔꯣꯐꯤꯠ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯉꯟꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯏꯕ ꯊꯥꯡꯖꯤꯡꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯟꯅꯅꯕꯒꯤ ꯑꯩ ꯏꯌꯥꯝꯕ ꯈꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯏꯌꯥꯝꯕ ꯊꯥꯡꯖꯤꯡꯁꯦ ꯃꯄꯥꯝꯕꯤ ꯀꯌꯥ ꯀꯃꯥꯏꯅ ꯊꯥꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯃꯄꯥꯝꯕꯤꯁꯤ ꯁꯪꯒꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯊꯥꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 300 ꯊꯥꯕ ꯌꯥꯎꯏ 150ꯗꯪ ꯊꯥꯕ ꯌꯥꯎꯏ ꯑꯗꯣ ꯑꯩꯅ ꯊꯥꯖꯒꯦꯅ ꯊꯥꯕ ꯍꯧꯖꯔꯛꯏꯁꯤ ꯑꯩꯁꯦ ꯁꯪꯒꯝ 4ꯅꯤ ꯁꯪꯒꯝ 4ꯅꯦꯕ ꯑꯗꯨ ꯃꯁꯤ 300 ꯆꯠꯂꯒꯅ ꯄꯔꯤꯁꯤꯗ ꯁꯪꯒꯝ 4ꯁꯤꯗ 1,100 ꯑꯗꯨꯃꯥꯏꯅ ꯆꯟꯒꯗ꯭ꯔꯥꯅ ꯈꯟꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯍꯥꯏꯁꯤ ꯃꯥꯔꯆ ꯊꯥꯗ ꯊꯥꯕꯅꯤꯅ ꯊꯥꯡꯖꯤꯡꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯟꯕ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯗꯨꯋꯥꯏꯗ ꯊꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯪ ꯑꯣꯟꯕꯅ ꯊꯥꯡꯖꯤꯡꯁꯤ ꯑꯩꯈꯣꯏ ꯃꯔꯨ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯊꯥꯡꯖꯤꯡꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨ ꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯃ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖꯤꯡꯁꯤꯗꯤ ꯂꯩ ꯃꯌꯥꯝ ꯆꯥꯅꯩꯁꯤ ꯃꯔꯨ ꯆꯥꯅꯕꯅꯤꯗꯣ ꯑꯗꯨꯅ ꯃꯔꯨ ꯆꯪꯗꯕ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯔꯆ ꯊꯥꯅꯨꯡꯁꯤꯗ ꯊꯥꯍꯧꯕꯁꯤꯅ ꯑꯉꯟꯕ ꯑꯣꯏ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯁꯨ ꯑꯗꯨꯝ ꯊꯥꯅꯩ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯍꯧꯔꯒꯗꯤ ꯊꯥꯡꯖꯤꯡꯁꯦ ꯃꯥꯏ ꯃꯔꯨꯁꯦ ꯂꯣꯏ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯍꯌꯦꯡꯋꯥꯏ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯊꯥꯕꯐꯥꯎ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯉꯟꯕꯗ ꯊꯥꯕꯁꯤꯅ ꯀꯌꯥꯝ ꯁꯦꯟꯗꯣꯡ ꯀꯌꯥꯝ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕꯗ ꯉꯟꯅ ꯄꯨꯊꯣꯛꯏꯒꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯝ ꯑꯣꯏ ꯁꯤ ꯊꯥꯡꯖꯤꯡꯗ ꯅꯠꯇꯕ ꯀꯣꯕꯤꯗ ꯑꯣꯏꯔꯁꯨ ꯍꯪꯒꯥꯝꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯐꯪꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡꯁꯦ ꯈꯔ ꯉꯟꯅ ꯄꯨꯊꯣꯛꯆꯒꯦꯅ ꯑꯩ ꯆꯥꯔꯁꯦ ꯑꯩꯈꯣꯏ ꯊꯤꯔꯒ ꯃꯤꯉꯣꯟꯗꯒꯤ ꯑꯩꯒꯤ ꯐꯥꯔꯝꯗꯗꯤ ꯑꯄꯤꯛꯄ ꯉꯥꯛꯇ ꯍꯧꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯒꯤ ꯆꯥꯔꯁꯤ ꯑꯩ ꯍꯥꯏꯅꯖꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯣꯔꯁꯥ ꯅꯨꯡꯁꯥ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯈꯣꯔꯁꯥꯗꯤ ꯍꯧꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯡꯖꯤꯡ ꯁꯨꯃꯥꯏꯅ ꯉꯟꯅ ꯄꯨꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯆꯤꯡꯉꯛꯀꯗꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯊꯥꯗ ꯍꯧꯖꯤꯛ ꯊꯥꯕ ꯍꯧꯕꯤꯔꯕꯅꯤꯅ ꯀꯔꯝꯕ ꯊꯥꯗ ꯊꯥꯡꯖꯤꯡꯁꯦ ꯍꯦꯛꯄꯒꯤ ꯇꯥꯟꯖꯥ ꯑꯣꯏꯒꯗꯒꯦꯗꯣ ꯈꯤꯇꯪ ꯈꯪꯖꯒꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯜꯂꯛꯑꯅꯤ ꯀꯥꯂꯦꯟ ꯂꯥꯁ ꯋꯤꯛ ꯑꯗꯨꯋꯥꯏꯗꯗꯤ ꯍꯦꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯍꯦꯛꯁꯨ ꯃꯍꯧꯁꯥꯁꯨ ꯑꯗꯨꯝ ꯍꯦꯛꯅꯈꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯊꯥꯡꯖꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10ꯗꯩꯅ 10ꯐꯧ ꯆꯤꯡꯕ 15 30ꯐꯧ ꯆꯤꯡꯕ ꯌꯥꯎꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯝꯃꯗ ꯑꯩꯈꯣꯏꯒꯤ 2,250 3 ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯀꯥꯟꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯂꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯅꯕꯅꯦꯕ ꯑꯗꯩ ꯍꯥꯀꯨꯝꯗꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯊꯥꯡꯖꯤꯡ ꯑꯃꯗ 95 ꯂꯂꯣꯟꯕꯤꯅ 50ꯗ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯐꯥꯎ ꯌꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯃꯐꯝꯗꯒꯤꯅ ꯂꯨꯄꯥ ꯀꯌꯥꯗ ꯄꯨꯈꯤꯕ ꯁꯤ ꯃꯐꯝꯗꯩꯅ ꯑꯩꯈꯣꯏ 90-95 ꯁ꯭ꯋꯥꯏꯗ ꯄꯨꯈ꯭ꯔꯅꯤ ꯊꯥꯡꯖꯤꯡ ꯑꯃꯗ ꯑꯗꯨꯒ ꯃꯣꯏꯅ ꯂꯂꯣꯟꯕꯤꯅ 50 ꯌꯣꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯀꯩꯅꯣ ꯀꯩꯊꯦꯜꯗ ꯍꯥꯏꯇꯥꯔꯦ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯣꯏꯅ ꯌꯣꯟꯕ ꯀꯥꯡꯕꯨꯗꯒꯤꯗꯤ ꯊꯥꯡꯖꯤꯡ ꯑꯃꯃꯝꯗ 50-50ꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ 90-95ꯗꯒ ꯄꯨꯈꯤꯕꯅꯦꯕ 90 ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯁꯤꯡꯗꯨ ꯆꯥꯎꯕꯅꯤꯅ ꯊꯥꯡꯖꯤꯡꯁꯦ ꯍꯦꯛꯄ ꯉꯝꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯇꯨꯔꯦꯟ ꯄꯥꯊꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯩꯗ ꯏꯁꯤꯡꯗꯨ ꯆꯥꯎꯔꯕꯅꯤꯅ ꯊꯥꯡꯖꯤꯡꯗꯨ ꯀꯅꯥꯝ ꯍꯦꯛꯅꯗ꯭ꯔꯦ ꯉꯝꯅꯗ꯭ꯔꯕꯅꯤꯅ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ 100ꯃꯨꯛ ꯀꯩꯃꯨꯛ ꯍꯦꯛ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ 95 ꯈꯔ ꯆꯥꯎꯈꯠꯄꯅ 95 ꯑꯗꯩ ꯈꯔ ꯍꯟꯊꯕꯅ 90 ꯇꯧꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯆꯥꯡ ꯆꯞ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯃꯄꯥꯝꯕꯤ ꯀꯌꯥꯃꯨꯛꯇꯤ ꯊꯥꯔꯒꯦ ꯁꯤ ꯃꯐꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯝꯕꯤ 300-400 ꯃꯌꯥ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯁꯦ ꯍꯧꯖꯤꯛ ꯄꯨꯕ ꯆꯠꯀꯗꯣꯏꯅꯤ ꯃꯤ ꯏꯃꯥꯟꯅꯕ ꯂꯥꯛꯅꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ ꯑꯗꯨ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯊꯥꯡꯖꯤꯡꯁꯦ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯃꯆꯥꯛ ꯀꯩ ꯆꯪꯒꯦ ꯀꯔꯝꯕ ꯀꯩ ꯆꯪꯒꯗꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯊꯥꯐꯝꯁꯦ ꯍꯥꯟꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯅꯩꯕꯤ ꯍꯥꯏꯔꯤꯕ ꯋꯥꯗꯣ
ꯑꯗꯩ ꯁꯅꯩꯕꯤ ꯅꯠꯇꯕ ꯋꯥꯇꯝ ꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ ꯎꯇꯪ ꯌꯥꯏ ꯑꯗꯨꯒ ꯈꯔ ꯅꯧꯔꯞ ꯇꯧꯕ ꯑꯣꯏꯒꯗꯧꯕ ꯑꯗꯨꯅ ꯂꯩꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏ ꯑꯔꯤꯕꯗꯤ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯝꯇꯥꯏ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯔꯤꯕꯗꯨꯗꯤ ꯇꯨꯝꯕ ꯉꯝꯗꯗꯅ ꯈꯣꯡ ꯈꯨꯠꯇ ꯁꯣꯛꯑꯦꯅ ꯑꯍꯟꯈꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯅ ꯖꯥꯔꯤꯈꯩ ꯑꯅꯧꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ ꯑꯅꯧꯕꯁꯤꯅ ꯇꯧꯋꯦ ꯍꯥꯏꯕ ꯁꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯑꯅꯧꯕ ꯉꯥꯛꯇꯅꯤꯁꯤ ꯑꯩꯈꯣꯏ ꯂꯨꯀꯥꯛꯇꯤ ꯀꯦꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯖꯥꯠ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯗꯧꯅꯤ ꯑꯗꯣ ꯁꯤꯒꯤ ꯊꯥꯡꯖꯤꯡꯁꯦ ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯐꯪꯉꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯥꯡꯉꯒꯅ ꯑꯗꯨꯝ ꯂꯥꯛꯂꯣꯝꯗ ꯑꯗꯨꯝ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯔ ꯍꯣꯡꯕ ꯃꯇꯝꯗꯅ ꯌꯧꯗꯅ ꯑꯉꯟꯕꯒꯤꯅꯦ ꯑꯩ ꯇꯟ ꯇꯧ ꯑꯉꯟꯕꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯉꯟꯕꯒꯤ ꯌꯥꯝ ꯄꯨꯊꯣꯛꯏꯁꯦ ꯁꯤꯁꯦ ꯆꯥꯎꯔꯥꯛꯅ ꯄꯥꯝꯕꯤ 800-900 ꯊꯥꯔꯛꯄꯁꯤꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯨꯗꯤ ꯇꯥꯔꯒꯦꯠ ꯇꯧꯕꯤ ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦ ꯑꯗꯣ ꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯇꯥꯔꯒꯦꯠ ꯇꯧꯕꯤꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯑꯍꯥꯟꯕꯩ ꯃꯔꯣꯟꯁꯤ ꯍꯥꯏꯔꯤꯕ 50,000 ꯍꯨꯝꯐꯨ ꯑꯃ ꯀꯣ ꯐꯪꯒꯗ꯭ꯔꯥꯅꯗꯤ ꯈꯜꯂꯤ ꯊꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯆꯪꯒꯅꯤ ꯃꯥ ꯊꯥꯕꯗꯒꯤꯅ ꯃꯥꯒꯤ ꯁꯔꯦꯞ ꯐꯥꯕ ꯃꯥꯒꯤ ꯍꯩꯁꯦ ꯍꯦꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯏꯉꯥ ꯄꯥꯡꯈꯠꯂꯛꯄꯁꯦ ꯏꯉꯥ ꯍꯦꯛ ꯄꯥꯡꯈꯠꯂꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯏꯉꯥꯒꯤ 10ꯅꯤꯒ ꯄꯥꯟꯕ 8ꯅꯤ ꯄꯥꯟꯕ 9ꯅꯤ ꯄꯥꯟꯕ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧ ꯌꯥꯔꯦ ꯑꯗꯨꯗꯗꯤ ꯁꯔꯦꯞ ꯃꯣꯏ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯂꯣꯏ ꯐꯥꯗꯣꯏꯅꯦꯕ ꯑꯗ ꯑꯗꯨꯗꯩꯗꯗꯤ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯟꯗꯣ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ 10 ꯆꯤꯡꯗꯣꯏꯔꯥ 15 ꯆꯤꯡꯗꯣꯏꯔꯥ 30 ꯆꯤꯡꯗꯣꯏꯔꯥ ꯃꯇꯝꯗꯨꯒꯤ ꯂꯂꯣꯟꯕꯤꯒ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯒꯤ ꯃꯥꯁꯤ ꯏꯉꯦꯟ ꯊꯧꯋꯥꯜ ꯑꯗꯨꯋꯥꯏꯐꯥꯎꯗꯤꯀꯣ ꯊꯧꯋꯥꯜ ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯦꯛꯀꯅꯤ ꯑꯗꯨꯒ ꯂꯥꯡꯕꯟ ꯃꯦꯔꯥ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯃꯥꯁꯤ ꯑꯃꯨꯛ ꯈꯔ ꯍꯟꯊꯔꯛꯑꯅꯤ ꯄꯤꯛꯊꯔꯛꯑꯅꯤꯕ ꯈꯔ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯃꯄꯥꯝꯕꯤ ꯑꯃꯗ ꯀꯌꯥꯔꯛꯇꯤ ꯍꯦꯛꯄꯁꯦ ꯃꯄꯥꯝꯕꯤ ꯑꯃꯗ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯦꯛꯆꯔꯤꯁꯤ ꯑꯃꯨꯛꯈꯛꯇꯅꯤ ꯑꯃꯨꯛꯈꯛꯇꯅꯦꯕ ꯑꯃꯨꯛꯈꯛꯇꯪ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛꯇꯪ ꯉꯁꯤ ꯊꯥꯡꯖꯗ ꯍꯦꯛꯑꯦ ꯃꯊꯪ ꯊꯥꯡꯖꯗ ꯍꯦꯛꯇꯣꯏꯕ ꯑꯗꯣ ꯃꯄꯥꯝꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯍꯩꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯄꯥꯟꯒꯦ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯕ ꯃꯍꯩꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯈꯩꯒꯣꯜꯁꯦ ꯃꯥꯒꯤ ꯅꯥꯎꯍꯨꯟꯁꯦ ꯂꯥꯛꯑꯦꯕꯀꯣ ꯃꯥꯒꯤ ꯃꯅꯥꯁꯦ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯊꯥ ꯌꯦꯡꯉꯨ ꯏꯉꯥ ꯏꯉꯦꯟ ꯊꯧꯋꯥꯜ ꯂꯥꯡꯕꯟ ꯃꯦꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯗ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩꯐꯥꯎ ꯍꯦꯛꯀꯗ ꯆꯥꯛꯀꯧꯕꯐꯥꯎ ꯌꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯂꯥꯡꯕꯟꯐꯥꯎꯒꯤ ꯃꯄꯨꯡ ꯍꯦꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯃꯝꯅꯦ ꯌꯦꯡꯉꯨ ꯍꯞꯇꯥ ꯑꯃꯗ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯍꯩ ꯑꯃꯃꯝ ꯀꯛꯀꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯤ ꯑꯃꯗ ꯃꯁꯤ 10-30 ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ 10-30 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯍꯦꯛꯄ ꯃꯇꯝꯗ ꯑꯃꯨꯟꯕꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯖꯤꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗꯅꯤ ꯑꯩꯈꯣꯏ ꯍꯦꯛꯆꯔꯤꯁꯦ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯒꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯔꯤꯕ ꯃꯅꯥ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯕ ꯃꯅꯥ ꯑꯍꯨꯝ ꯂꯩꯅꯦꯕ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏ ꯂꯤꯕ ꯈꯔ ꯂꯤꯁꯟꯕ ꯃꯥꯟꯕ ꯈꯔ ꯃꯨꯁꯟꯕ ꯃꯅꯥ ꯑꯃ ꯌꯥꯎꯅꯦꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯥꯁꯤ ꯄꯥꯜꯍꯧꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯅꯥꯁꯦ ꯍꯦꯛꯆꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯀꯩꯀꯩ ꯆꯪꯒꯗꯒꯦ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯀꯣꯆꯤꯁꯤ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀꯣꯆꯤꯁꯤ ꯑꯩꯈꯣꯏ ꯈꯔ ꯁꯥꯡꯕ ꯑꯩꯈꯣꯏ ꯁꯦꯝꯖꯔꯒ ꯄꯥꯏꯖꯩ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯒꯗꯤ ꯏꯁꯤꯡ ꯑꯇꯦꯟꯕꯅꯁꯨ ꯑꯗꯨꯝ ꯍꯦꯛꯑꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯍꯦꯛꯅꯕ ꯊꯥꯡꯒꯣꯜꯁꯤꯗꯤ ꯑꯩꯈꯣꯏ ꯃꯈꯣꯛ ꯑꯗꯨꯝ ꯄꯥꯜꯂꯦ ꯁꯥꯡꯅ ꯄꯥꯟꯖꯩꯌꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯆꯤꯁꯨ ꯑꯃꯨꯛ ꯁꯥꯡꯅ ꯑꯃꯨꯛ ꯁꯥꯔꯛꯀꯗꯣꯏꯅꯦꯕ ꯁꯥꯡꯅ ꯑꯃꯨꯛ ꯁꯦꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯤ ꯇꯣꯡꯉꯒ ꯍꯦꯛꯄꯁꯦ ꯍꯤ ꯇꯣꯡꯉꯒ ꯍꯦꯛꯄꯁꯤꯗ ꯑꯋꯥꯕ ꯈꯤꯇꯪ ꯅꯨꯡꯁꯥꯒ ꯌꯩꯊꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯁ ꯋꯥꯒ꯭ꯔꯄꯣꯠꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯂꯤ ꯃꯄꯥꯟꯗ ꯊꯧꯖꯤꯜꯂꯒ ꯈꯥꯡꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯃꯅꯥꯗꯣ ꯍꯤꯗꯨꯅ ꯅꯩꯈꯥꯏꯔꯛꯀꯗꯣꯏꯅꯤꯅ ꯅꯩꯈꯥꯏꯔꯗꯤ ꯄꯥꯝꯕꯤꯗꯨ ꯁꯣꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯂꯤ ꯃꯄꯥꯟꯗ ꯊꯧꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯥꯡꯉꯤ ꯑꯗꯨꯒ ꯅꯨꯡꯁꯥꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯌꯥꯝꯄꯥꯛꯅꯤ ꯈꯪꯗꯦꯀꯣ ꯑꯗꯒꯤ ꯀꯔꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯇꯨꯄꯤꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯗꯨꯝ ꯈꯥꯡꯉꯒ ꯍꯦꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯈꯣꯏ ꯏꯄꯨꯗꯧ ꯄꯥꯈꯪꯕꯒꯤ ꯁꯌꯣꯜꯁꯨ ꯌꯥꯎꯋꯦꯅꯁꯨ ꯍꯥꯏꯕꯤꯌꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯤꯇꯪ ꯁꯤꯁꯨ ꯈꯪꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯦ ꯃꯁꯤ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏ ꯃꯁꯤ ꯈꯣꯡꯅ ꯈꯨꯠꯅ ꯑꯗꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯇꯤꯟꯕꯥꯟ ꯂꯩꯄꯥꯟꯕ ꯇꯧꯋꯦ ꯍꯥꯏ ꯃꯁꯤ ꯏꯁꯣꯔꯒꯤ ꯏꯄꯨꯗꯧ ꯄꯥꯈꯪꯕꯒꯤ ꯀꯩꯅꯣꯅꯦꯅ ꯁꯥꯌꯣꯜꯅꯤ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯃꯥꯡ ꯑꯁꯣꯏ ꯑꯩꯈꯣꯏꯁꯨ ꯇꯧꯖꯗꯦꯕ ꯇꯧꯕ ꯐꯠꯇꯦ ꯂꯥꯏꯊꯨꯡ ꯄꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯉꯥꯛꯅ ꯑꯗꯨꯝ ꯆꯠꯄꯤꯒꯗꯕꯅꯤ
시기 이래자 구두목수 노이목비 강비랑거네는주 칼리 아도 강다고 자우고주 부도파 강버기 마기 사이원 자우분이나 콩노 kunna 속다바 아마디 ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯁꯣꯏꯅ ꯆꯤꯡꯕꯁꯤꯡ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯛ ꯅꯦꯛꯈꯥꯏꯕ ꯂꯩꯗꯅ ꯎꯁꯤ ꯊꯑꯣꯏꯗꯅ ꯅꯦꯛꯈꯥꯏꯕ ꯑꯗꯒꯤ ꯊꯥꯡꯅ ꯍꯦꯛ ꯀꯛꯊꯠꯄ ꯋꯥꯔꯤꯕꯣ ꯃꯁꯤꯗꯤ ꯀꯛꯊꯠꯂꯒꯦ ꯌꯥꯝ ꯊꯠꯀꯦ ꯀꯥꯏ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯁꯤꯡꯅꯕꯒꯤ ꯇꯥꯏꯞꯇ ꯁꯤꯡꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯨꯗꯤ ꯑꯗꯨꯗꯤ ꯐꯠꯇꯦ ꯍꯥꯏ ꯃꯁꯤꯡ ꯄꯥꯜꯂꯦ ꯃꯁꯤꯃꯛꯅꯤ ꯏꯌꯥꯝꯕꯖꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯏꯔꯩꯆꯥꯁꯤꯡꯅ ꯈꯪꯗꯕ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯈꯪꯃꯤꯟꯅꯖꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯊꯥꯡꯖꯤꯡꯆꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯃꯄꯥꯝꯕꯤ ꯊꯥꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝꯗ꯭ꯔꯤ ꯄꯥꯝꯕꯤ ꯆꯥꯝꯃꯨꯛ ꯃꯌꯥꯗ ꯉꯥꯏꯔꯤ ꯑꯗꯨ ꯑꯩ ꯐꯨꯛꯎꯈꯤꯅꯤ ꯐꯨꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯥꯅꯤ ꯅꯨꯃꯤꯠ ꯌꯧꯔꯝꯒꯤ ꯄꯨꯡ 4:30 5 ꯑꯗꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯊꯥꯖꯩ ꯅꯨꯡꯇꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤ ꯂꯩꯔꯒ ꯊꯥꯡꯖꯤꯡ ꯊꯥꯗꯕꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝ ꯂꯩꯔꯒꯗꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯍꯥꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯔꯥꯞꯄꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯆꯥꯔꯁꯤ ꯊꯥꯡꯖꯤꯡ ꯆꯥꯔꯁꯤ ꯊꯤꯕꯤꯔꯒ ꯑꯍꯥꯡꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯥꯔꯀꯥꯟꯗ ꯍꯣꯏ ꯍꯦꯛꯄꯗꯨꯗꯤ ꯑꯃꯨꯛ ꯍꯦꯛꯇꯪ ꯇꯝꯕꯗ ꯍꯦꯛꯇ ꯍꯩꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯦꯛꯇꯪ ꯇꯝꯃꯒ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯄꯣꯂꯥꯡꯗ ꯊꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯩꯌꯥꯒꯤ ꯄꯣꯂꯥꯡꯗꯣ ꯑꯗꯨ ꯊꯥꯔꯀꯥꯟꯗ ꯑꯇꯩꯗꯅ ꯂꯣꯏ ꯐꯤꯟꯗ ꯊꯥꯔꯕ ꯑꯃꯅ ꯄꯥꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯂꯥꯡꯗꯨꯗ ꯊꯥꯕꯤꯔꯅꯤ ꯑꯗꯨꯒ ꯇꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯗ ꯊꯥꯔꯤꯕꯗꯨꯁꯨ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯥꯛ ꯍꯥꯞꯄ ꯀꯥꯟꯗ ꯄꯣꯂꯥꯡꯁꯤꯗꯀꯣ ꯊꯥꯕ ꯑꯗꯨꯒ ꯄꯣꯂꯥꯡꯁꯤ ꯇꯞꯅ ꯐꯨꯛꯑ ꯊꯥꯡꯒꯠꯂꯀꯥꯟꯗꯀꯣ ꯀꯔꯝꯕ ꯃꯅꯥꯗ ꯄꯥꯟꯒꯦꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯀꯥꯟꯗ ꯑꯇꯩꯁꯤꯡꯗꯨ ꯂꯣꯏ ꯐꯤꯟꯗ ꯊꯥꯔꯗ ꯂꯣꯏ ꯍꯦꯛ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯦ ꯏꯌꯥꯝꯕꯁꯤꯅ ꯑꯗꯨ ꯏꯔꯩꯆꯥꯁꯤꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥ 2 3 4ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯄꯥ 50,000 ꯑꯃ ꯂꯨꯄꯥ 1,00,000 ꯑꯗꯨꯝ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯐꯪꯕ ꯌꯥꯏꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯑꯗꯨꯅ ꯂꯝꯍꯥꯡꯒꯤꯀꯣ ꯂꯝꯍꯥꯡꯒꯤ ꯍꯥꯡ ꯂꯩꯇꯕ ꯅꯥꯄꯤ ꯌꯣꯛꯁꯟꯗꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯊꯥꯔꯦꯗꯅ ꯊꯥ 2 3 ꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ 2 3ꯁꯤꯗ ꯑꯗꯨꯝ ꯂꯨꯄꯥ 50,000 ꯑꯃ ꯂꯨꯄꯥ 1,00,000 ꯑꯃ ꯑꯗꯨꯝ ꯂꯝꯁꯤ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯪꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯐꯪꯒꯗꯧꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯦꯛꯄꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛꯄꯒꯤ ꯅꯤꯌꯣꯝꯁꯤ ꯍꯥꯟꯅ ꯅꯣꯡ ꯅꯤꯅꯤ ꯆꯪꯉꯁꯨ ꯇꯝꯊꯣꯛꯑꯅꯤꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯍꯦꯛꯄꯕꯨ ꯍꯩꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯦꯅ ꯍꯥꯏꯖꯒꯦ ꯆꯧꯔꯥꯛꯅ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯐꯪꯕꯒꯤ ꯆꯥꯡ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯍꯞꯇꯥ ꯑꯃꯗ ꯆꯪꯉꯛꯄꯅꯤꯀꯣ 20,000 ꯐꯧ ꯊꯥꯕꯕꯨꯗꯤ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯩ ꯐꯧꯁꯤꯗꯤ ꯐꯧ ꯃꯥꯕꯨ ꯃꯤꯔꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯧꯁꯤꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯕꯣꯠ 10 15 20 ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯥꯟꯅꯕꯗꯀꯣ ꯑꯗꯨ 30 ꯐꯥꯎ ꯊꯣꯛꯑꯦꯅ ꯈꯜꯂꯣ ꯑꯗꯣ ꯐꯧ ꯁꯪꯕꯥꯏꯗ ꯑꯩꯈꯣꯏꯒꯤ 3,400 ꯄꯤꯔꯁꯨꯀꯣ ꯁꯤꯗꯤ ꯑꯃꯨꯛ ꯍꯦꯛꯄꯗ ꯐꯧ ꯁꯪꯕꯥꯏꯒꯤ ꯃꯃꯜꯗꯤ ꯍꯦꯟꯅ ꯐꯪꯉꯦꯕ ꯑꯗꯨ ꯍꯞꯇꯥꯔꯣꯝꯗ ꯅꯣꯡꯃꯗ ꯍꯞꯇꯥ ꯁꯪꯒꯝ ꯑꯃꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯛꯀꯗꯣꯏꯅꯦꯕ ꯅꯣꯡꯃꯗ 100 ꯍꯦꯛ ꯉꯝꯗꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯍꯞꯇꯥ ꯀꯌꯥꯃꯨꯛ ꯍꯦꯛꯂꯛꯀꯗꯣꯏꯅꯣ ꯊꯥ ꯑꯃꯗ ꯍꯞꯇꯥ 3ꯅ ꯑꯣꯏꯔꯦ ꯋꯥꯔꯤꯕꯨꯕ ꯍꯞꯇꯥ 4 ꯍꯞꯇꯥ 3 4 ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯍꯦꯛꯂꯛꯀꯗꯧꯅꯤꯅ 3,000 3 ꯑꯃꯇꯪ ꯄꯥꯔꯁꯦꯕ ꯑꯗꯨ 1,000 ꯑꯃꯨꯛ ꯍꯦꯛꯄꯗ 3,000 ꯀꯥꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯊꯥ ꯑꯃꯗꯗꯤ ꯌꯦꯡꯉꯨ ꯁꯪꯒꯝ ꯑꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯆꯥꯎꯔꯥꯛꯅ ꯑꯗꯨ ꯈꯛꯇꯅꯦꯕ ꯇꯥꯖꯣꯡꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯧ ꯁꯪꯒꯝ 5 6 ꯍꯧꯖꯤꯛꯀꯤ ꯊꯥꯔꯤꯕꯁꯤꯗꯗꯤ ꯏꯌꯥꯝꯕꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗꯗꯤ ꯁꯪꯒꯝ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯗꯣꯏꯅꯣ ꯁꯪꯒꯝ 4ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯄꯥꯔ ꯍꯦꯛꯂꯛꯀꯗꯣꯏꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯄꯥꯔ ꯑꯌꯨꯛ ꯍꯦꯛꯄꯤꯔꯛꯀꯗꯣꯏꯅꯤ ꯅꯨꯡꯊꯤꯟ ꯄꯥꯗꯗꯤ ꯉꯝꯃꯔꯣꯏ ꯀꯥꯏꯈꯤꯕꯅ ꯍꯥꯜꯂꯅꯤ ꯀꯥꯏꯈꯤꯕꯅ ꯍꯥꯟꯅ ꯃꯍꯩꯗꯣ ꯀꯥꯏꯔꯒꯗꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯁꯤꯡꯁꯦ ꯄꯥꯊꯣꯛꯑꯒ ꯍꯦꯛꯏꯕꯅꯦ ꯑꯩ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯐꯕ ꯑꯃ ꯑꯣꯏꯕꯤꯌꯣꯅ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯆꯥꯊꯣꯛ ꯂꯩꯕ ꯑꯃ ꯑꯣꯏꯕꯤꯔꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯕ
ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯃꯐꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯤ ꯃꯔꯛꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ